The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna eha pupuning tawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi hodringagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi tomato sauce contain A. Citric acid, B. Acetic acid, C. Oxalic acid, D. Maldric acid. Tomato sauce da karamba acid yaubagi ahanbada citric acid, anisubada acetic acid, ahum subada oxalic acid, mari subada maldric acid. Ngasigi anisuba wahang asidi AIDS is caused by A virus, B bacteria, C protozoa, D none of these. AIDS haibasi makhada piribasing asigi manungdagi karambana thoanbano ahanbada virus, anisubada bacteria, ahum subada protozoa, mari subada mathakta pallibasing asi amata nate. Ngasigi ahum suba wahang asidi Hirakund Dam is constructed on which river? A. Kosi, B. Ganga, C. Sutlej, D. Mahanadi. Hirakund Dam hairiba asi karamba turengi mathakta sabano ahanbada Kosi, anisubada Ganga, ahum subada Sutlej, mari subada Mahanadi. Mathakta pankriba wahang ahum asigi adongi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paokhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung nipan tab matamda hadokjarakani. Mamangi video da jakiba wahang ahum ahanbada solid carbon dioxide is also called A. Salt care, B. Dry ice, C. White carbon, D. Solid dioxide. Hairiba wahang asigi achumba paokhumna B. Dry ice ni. Anisuba wahangda what is also known as laughing gas? A. Nitrogen dioxide, B. Nitrous oxide, C. Nitrogen monoxide, D. Nitrogen. Hairiba wahang asigi achumba paokhumna B. Nitrous oxide ni. Ahum suba wahangda the Parliament of Japan is known as A. Senate, B. Federal Assembly, C. Diet, D. Cortes. Hairiba wahang asigi achumba paokhumna C. Diet ni. Hairiba wahang sing asigi achumba paokhum pibirakpa miyoi adudi anybody ni. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anoba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.